China da hadak angak puwari matakre madudi makoy court na family amagi mi taramathoi family amagi mi taramathoi bu finally makoy se punishment pi kre kari punishment no sibagi punishment aduga family adugi joint family oire so makoy gi kaka mama ama se loina pulaga makoy family ama hairo masi ming family ka wisini hariba family asige total 39 people punishment pi kre taramathoi amati major punishment sibagi chairak pi kre aduga makoy aremba asina loina ki loina makoy ki lifetime jail chatkhre aduga masigi pau ase even Indian media ama amati atu world media da siam kana naitri madi makoy ki family amadagi asu amna mi hat khrise major punishment pi khrise masi kari kino aduga hojik ke matam da China ta makoy na kari maral toram lesini aduga je BBC ki report amana masi ki am kana khanak pa amati tung na thijalaga matung na makoy na ai bagi matung na sumna ai madudi hariba ming family asiki missing ase makoy ase illegal thabak ma toramsini masida drugs kasu yabra kaino asika loina koi casino illegal casino masiga loina fraud ki thabak ama computer ama line asida asiguma thabak tawisini aduka Myanmar gasu makoy kaya amna strong relation amsu lairamba aduka marungta makoy illegal thabak thoram asida phajana thabak chahi kyani dagi chatharakwa aduki maramna makoy asida tabna phagalaga jin pinki government sida asigumba illegal thabak tawba mi halak lise even makoy ki mantri sabha ki mantri mandal fawda mi mayama khode arrest tawraka masi lifetime imprison tawba amati hang tawba asigum thabak thawra mayam yaukre masi ki tam thijala khojala pasida asai ki family ki mi sing ase taseng chena bani haiduna awakta ta makoy mayam ase thupchin ki bani sini thuppu ko bani family ki family 39 people mawdai takhai ma khaibok ama hena chel thamkraba aduga 11 mahat ki bataragati lem hodna kai lem hogani asum haidra makhoi ta illegal thabuk to base sengdu luthok pu thabak am yam kana chathari hairiba family asina China amadi Myanmar ki border the lokai ko umfo am laisini masidri makhoi station tormase aduga makhoi ki state television ki report ki matungina makhoi CCTV ama yamna kupna munna thichilu matamda phangi sini makhoi ase pajana prostitution ki thabak asu tawpa aduga makhoi ki under da thabak suba mi sing asida su lamheli khothali makhoi na happy yati makhoi matang da wa loli khotli aida mi hat ki basu masing yam kresini aduna makhoi na torok pa pap ki thabak se mapung pharak tuna aroi bata makhoi da lan ase ta ki bani aduna makhoi kuta mi si bisu mayam yaukre aduga makhoi na 10 billion yuan ki mathak ta makhoi illegally paisa tanpa money laundering proud mi yonthok yonsin nupi lalon pa asiguma thabak ase am kanna phaja tapa amadi China ki makhoi ki law na regulation da yada thabak makhoi se makhoi ase manung ta paikhat lambani aduna maram oiraga makhoi asigi mathaka ta ke balanni China da su hujik gambling ase makhoi di illegal ni aduga makhoi ki thangna phom khuding da gambling ase illegal oina tawi aduga masigi illegal thaba ase ni makhoi ni legal oina manung ta makhoi gi suram base masi na tap na masi ki money laundering amati mi hat mi pun amati mi pu thok toraka makhoi ki paisa lausin ba manghan ba ase kuma thaba ase phajana haripa kalup singa toramba family asina chatharamisi scam amati scandal amati mihat mipu masida ayo buthakini hairi makhoi court asna phajana thijala khumjala watungda sumna phangki madudi makhoi ki under da thabak suba ki tamakta foreign country da gisu mi singase makhoi hire tor loram mi aduga makhoi ki Chinese mi su yam yawi aduga makhoi asing sina makhoi ki mathak to olak pa nairak pa amati makhoi ki haibi indragadi torak pa se masi halak pa kholak pa masi masing yam kresini aduna matapna makhoi ki numit asu surak pani thaba ase am tawkiram le makhoi ki matang da wangang su aya tapa atuka makhoi ki manung da gunda tamba lamen ba mi thamba makhoi ki against da wangang logati film type tunin actually film type tin makhoi si villain ki rule ta makhoi andar da phajan chatharak pani atuka makhoi ki against da wangang ne haite nang family loisin gani nang loisin gani natuna charaksin gani madugi mong chatharak pani gangster ni chi family se aduna makhoi ase tupchan masini huran bagi tarani mapugi nopa hojik ke chin government na hariba makhoi ki property sing ase billion dollar ki chang ta leip to loina hojik phajin kre khopchin kre aduka makhoi sina jail ki amam bakanung dal loina thomjin kre makhoi ki family asika mari leina da ba atopa mi makhoi manga taruk ama su yawi sini makhoi si hojik major punishment si bagi cherak ta ki
ꯄꯤꯗꯤ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯜ ꯇꯧꯗꯅ ꯊꯝꯃꯤꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯁ꯭ꯀꯦꯟꯗꯜꯒꯤ ꯏꯝꯄꯥꯌꯔ ꯑꯃ ꯃꯈꯣꯏꯅ ꯔꯟ ꯇꯧꯔꯝꯕꯅꯤ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯅꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇꯁꯨ ꯃꯤ ꯁꯤꯕꯁꯨ ꯌꯥꯎꯈ꯭ꯔꯤ ꯃꯤ ꯀꯌꯥ ꯃꯥꯡ ꯇꯥꯛꯄ ꯌꯥꯎꯈ꯭ꯔꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯃꯈꯣꯏꯒꯤ ꯃꯁꯤꯅꯤ ꯁꯣ ꯍꯧꯔꯛꯄ ꯑꯃ ꯂꯩ ꯂꯣꯏꯁꯤꯟꯕ ꯑꯃ ꯂꯩ ꯑꯩ ꯃꯉꯥꯏꯔꯦ ꯀꯥꯏꯅ ꯇꯧꯔꯤ ꯌꯥꯄꯣꯠ ꯅꯠꯇꯦ